Khongjang Changsinba Naga Nupi Singda Assam Riffles na tear gas Kaptuna Phubada kun Sokle. Ukhul District ke Sangsat Police Station na konba Sovat Khulmana ke New Haven Village ta Nupi Singda Assam Riffles ke post ama handak ta manipur lenga na hangdo halak pagi mayok ta yaning da ba phongdok tuna Naga Nupi Singda makhata na changsilak pa Khongjang da AR Personnel Singda Nupi Khongjang Loi Singbu laksinduna tangkhai na ba nong thakta nomai kapa yauna tear gas sel kaya marung kapaga loina na chai paiduna Phubada Nupi kun Sokle numit kharani gi mamangdagi hauraduna New Haven khulgi khunja sing maru oina Nupi Singna makhoigi khul AR post ama thamlakliba asi village authority gi ayaba yaude amasung lenga ki maikai mangjongna khanghalamde haibaga loina na mafam asida Assam Rifles ki post thamba yaroi lengang na security personnel sing deploy tauge hairabasu post State Force natraga AR nataba atopa Central Force oina thamgadabani haina akanba Khongjang Changsilakhibani New Haven gi khunja singna ngarang su lambida tire na chingba mai thaduna amasung thingzinduna Khongjang Changsinkraba matung asi nungthil pung 3:13 rom tarakpa da makhata na demand asi taksinduna Khongjang Changsilakpa AR gi maike dagi tear gas cell kaya marung kapada natana nongmai round kun romsu nongthakta kapki aduga Khongjang Loi Nupi Singbu lichai paiduna tana duna furaga tangkhaina ba honaki AR gi maike dagi akanba thabak sing chatharakpadagi nakal ani gi marakta chauna muknaki loinana Soklaba Nupi Sing Ukhul District Hospital da pukhatuna laikatnaki makhoi gi manungda nupi manga taruk romdi aruwa fivam da sokhi thaudok asibu Ukhulgi hungpungda laiva kathong katamnaw long gi maike dagi akan ba mawong da yaning da ba phongdokre ngasi Assam Rifles na chathakiba thawong adu Nupi Singda AR commanding officer Colonel Sunil Singha Lutingi command makhada sathakibani Khongjang Changsinba Nupi Singda ahenba pangal sizinakiba yaning de hairi Khongjang Loi Singna face konada democratic oiba Khongjang Changsinba dasu chaina fuduna tangkhaiki aduga Sovaw Khulda Nupi Singna punsinba dasu chap manana thawong chathaki hairi Soklaba singi manung da loop asigi president yauri haira duna ngasigi Khongjang Loi Singna ahenba pangal sizinakiba personnel singna lale haizagadabani amasu New Haven da thamlakliba temporary ni haiba AR gi post asi khudakta lauthokadabani Khongjang Loi Nupi Singda khud thaba personnel singi mathakta disciplinary action laugadabani haina phongdorakpaga loina na loop asina Assam Rifles ta nan cooperation gi Khongjang Changsilagani amasu kathogi jurisdiction gi Pauduna chatpa highway yauna lambi singda matam kaktana gari sing chathok chasin tauba thinglagani haina lauthokre athingba asida security personnel punamaksu konsingani Khongjang asi New Haven dagi Assam Rifles lauthok triba fawba chathagani hairi Assam Rifles ki thawongbu tangkhul khatanaw saklon gi maike dagi su akan ba mawong da yaning da ba phongdorakli amaram da ngasi Imphal Ukhul lambi gi paringda New Haven amasung Sovat khulna chingba mafam singda tangkhul Naga Nupi Singge mathakta Assam Rifles na ahen ba thawong chathakiba bu Navid People's Committee Manipur gi maike dagi su akan ba mawong da yaning da ba phongdorakhi Thaudok asida chenaba AR personnel singi mathakta manipur lenga na khudakta akan ba thabak laukhat kadabani karigumba lenga ki maike dagi laukhatpam thokpa thabak sing laukhalak trabadi committee asina manipur gi mafam punamakta mass democratic agitation changsilagani hairi